Hello everyone, welcome back to my channel. I'm Canny from Montreal, Canada. Ngashidi ay mayam mamangda anoba amashung jamna healthy oiba recipe ma purakna amuka lakchare. Ashi akhoi jumda leba ingredients mayamna shaba jaba protein salad ni. Adu mayam jengbinashi kamaina aina protein salad chayena. Protein salad to bita maki ingredients mayam ashida le jare. Ay hujik jangan jarake kari kari lay haina. Ashida khoi feta cheese ashi aina akhoi lebe matungda nahan khara chaki bagini da mashi khara ka aga hapchagani English cucumber ashida leire madagedi khoi orange ish mana mashi batek shima hapchagani lime matek ma jerumani khakli jare jerum she boil to bani amana decoration gi amana khoi khatang tik na to na shoiraga de salad hapna be ashigane avocado leire ashiga carrot ma onion tomato main ingredients agi chickpeas se khoi overnight tingaga degedi thum hapaga phutcha bani 6 to 7 minutes rom ashigana khoi kidney beans leire ashishu khoi overnight tingaga 4 to 5 minutes thum hapaga ina boil to jabani phutcha bani ashigana khoi phadigom khara leire ashi kana gumbara ken gi akhoi ken da phang bodo madu use to gi harasu jai ashi beans ani she aina fresh to gaina ai ken gi da to dare aina shum akhoi nijena tingaga easy ona bai mayam na shu to bangam manam bai hana adugi tamaki aina ai shum tingaga to jare ken gi use to ga shu kashu kai de adudi ai huji paramak ka aga hanjarage kana gumbana akhoi diet te lebiradi akhoi chak tan kari chadana ashi ta chabirasu kashu kai de ashi jamna healthy recipe ni amashung easy chabadasu jamna hauri mayam to na chabiu mayam na egi video shi pambiradi like to view comment to view amashung friends and family de share to view atege mong video phangbi tamakai egi channel se subscribe to bakau biganu Dei puna makshem na lo jare ai hujik salad dressing sha jare ni adulaga mix to jare ni sigana feta cheese leire so igi dressing gi tamki ashida extra virgin olive oil leire idana pink salt leire mustard sauce khara leire adagedi black pepper ekara hapchagani ei ahambada akhoi lebu shakara shumjarage mehi orange ki mehi khara hapcharani chili flakes khara hapcharani ashi totally optional akhoi di khara spice chaning ba adu tamaki shi hapani haptra shu kashu kai de ashi da pink salt te jare pink salt khara hapcharani mustard olive oil khara hapani huji ashida ai akhoi fadigom ashoga do khara hapani akhoi chaat masala or amchur powder khara hape huji black pepper khara crush torga hapcharani mix to jarage ei hujik por makshe mix to jarani bolchi da onion carrot tomato boil egg jero mafutpa koi avocado dei phadigom pura ma hapchan jarani ei hujik salad dressing pura ma hapchan jarani aka mix to jarani
ai mathakta feta cheese par ma hapchan jarani so egg protein salad asida lojare ashini magi final look so yummy and so delicious anyone can make thank you everyone for watching mayam amtang jumda try to view jamna hauri amasung ashi salad chitana akhoi ibuk thanna chaba jai ate kasuma cha da su jai adu mayam karagumana try to rodi angonda haibirakpa kawbirakanu mathangi video mada amuka mayam ga unajarashi ngashigi video she ashiga lotion jarage thank you ma'am